Eng Kumja Lisangani Taramari Dagi Prime Minister Narendra Modi na Leingak Pairakpadagi Right to Information Act RTI gi Mapangal Hantharakle HAINA N.BUPENDA MEITEI na PHONGDOKKHRE Congress Bhavan da pangthokiba pau gi mifam amada N.BUPENDA MEITEI Executive Member Department of Law Human Rights and RTI AICC amadi Senior Spokesperson MPCC na makhatana hai UPA government ki luchingba Dr. Manmohan Singh amadi tungi lambi san uba ngamba luchingbi Sonia Gandhi ki luching makhada ningtina chatnaramba Right to Information Act 2005 ki law sing 2019 da bill ama oina pass tawkibadagi act asigi law sing nathaiduna thambikre public fund gi matangda RTI thabadasu personal information ni haina miyamda khangan dabagi masak oirakpana RTI na tawba ngamba sing marai chaitharakle miyamna MZ Narega Local Area Development Fund na chingba singi matangda lana funding tawkiba sing khangdok na ba honabadasu ngamhandre India ge Central Information Commission namadi State Information Commission da leigadaba Information Commissioner singi fam hangduna thamlei Amaromda Manipur government ki website RTI gi oiba disclosure kharadi ui adubu masida haining libadi IPS IAS sing government official oiriba singi assets sing disclose tawba mathau tai masina Manipur da transparency lakani amadi corruption free oirakani haiba wafam thamki Asigi akhoi press conference asida akhoi na thamjaning basi 2014 Sri Narendra Modi ji na Prime Minister oirakpadagi ngasi phawbada hana leiramiba UPA ki Congress ki matamda leiramba adugumba RTI ki shakti RTI na tarumba mayam adu ngasi gi madu sumsum mangshalae ahanbada Right to Information Act 2005 akhoi ki mangda leibiri basi ki Right to Information 2005 Congress ki UPA ki matamda Srimati Sonia Gandhi ji Dr. Manmohan Singh ji ne pibiramba Bharat ki damakta masi 2019 da anova amendment act ama pore haraga Narendra Modi ji ki sarkar asina masi bu hana leiramba madugumba ain rules mayam adubu nathairaga samna haibada Congress ki matamda UPA ki matamda Information Commissioner asigi amamamda sahi manga fix leirambado ngasi di 2019 Modi ji ne lakpadagi amendment ama pore haraga madugumba fixed tenure adu lakthokiba Bharat Central Government da madugi shakti ru thokiba service condition singba madudagi hauna masigi akhoi ge duk chawrba shakti ru sumsum mahalakna bagi masak ama oirakle relief scheme ki matangda paisa kaya season kanana sinakhre kanana lakthoi kanana lakthokti adigi Pradhan Mantri Gram Sadak Yojana ki matangda krai re sat khre kayam watpa haimne singba akhoi gi famum thokpa adhikar se famum tab kanda RTI tharga RTI ke through the khangba ngamni hangli angsu hangakigani madu ki protection piba se leiri ba sarkar asigi mathawni adu pi ge harbadi hana leisure me right to information ek asi dilute thokta bida hana leira madu ki shakti adu restore to ba se mathoktai manipur su information commission haba mathoktai manipur information commission ki building tongana sagiraga che na thabak to honba darkar tai with quality and time bound manner haraga